Ngasigi nungairaba punggawari asigi mamingna Damodar Laibaki Raskainya. Thaina matam amada Damodar kauba laibak ama leirami. Laibak ase yamna chauba laibak nate, piktak tawi. Awat apa laitaba laibak amani. Adubu salangi matangdadi atopa laibak ka yengnaruba matamda laibak ase khara makhaidi nopi. Damodar laibak asigi ningthau macha ahum poklami. Machanupa ahalgi mamingna pibare, machanupa yaimagi mamingna yaipharel, aduga machanupi atombigi mamingna Laisna haina kaurami. Laisna masak matau yamna phajai, hek uba matamda laigi macha male, kuchu tanau tanawi mamai koidane, misnana sajimitani, pisumna lirung tian ngamjabini, naton tumtak tawi, chinbalsu taba tabaraga ngangtak tawi. Aduki matik phajai. Asumna phajaringai marak asida konunggi leiting maya marak aduda mazaibe mahaiba mingthol ase hek hapchinkiba adudadi mahaki magun aduki matik wangkhre. Adubu Laisnagi haktakta Damodar laibak asida kari karamba awaba nanggadawriba. Isor mahakna laibak asigi praja singi maraibaktana karibu tamligaba. Konungdani ningthau amadi laima machanupa aniga pullaga wari sanari. Ningthauna isa sa nakoi taw nakoi ani di hauze nangi pamjaba nupiga luhonglaga sagai asigi mau oina usilagledo nakoi ani gitang taba amadi khangle aina nakoi bu kauribase ataigi nate nakoi ani gi nachanupi asigi matangda wa khanasi haiduna kauribanine hauzik mahak angang masa natre masa laisabi phare masana wakhal taba ngamle laibak kayadagi ningthau kaya amana mamau oijage makhoi gi konungda lairembi oihenjage haina lakli wafam asida nakhoidi kari khaliba machanupa halpi barel na hairei ipa ningthau aina haijaningbadi aikhoina masi pami haidana hekta tawgumsi isan nupi asigi wa amasu takisi yaipharelna aisu adumna khali yabu aikhoidagi lebak sauba saudaba hena khutkanba karisu ka hena thoidokte isan na hayengwai phawbo leiba matamda nungaina leiba yaba mahak masana su pamjaba mafam aduda isanbu thajabisi masina aigisu apamani ningthauna amuk machasingi wa taraba matungda asumna hairei isasa nakoina hairiba wafam ado chumi adumoinama nakoina simakti oheninga haiba apamba kari dilei ipa ningthau nasasing adugidi thoidokpa leijade isangi wa ama hana tabiraga ipa ningthauna phare khanba thabak ado aikhoisu adum yazare ningthauna hoi haibagi matawgum makok ado nomi machanupasing thokraba matungda magi nupida amuk onsillaga hairei leima nasasing hairamliba wafam ado nahaksu taridana adubu nasanupigi mabukningi wa khangdokpa adudi nangina thauni aduna nangna nasanupiga wari saraga nasanupina kari pamli haibado khangdorao nongma ninigi matungda nongma matang saba numit amada masanupiga phamlaga warido haudoklami ibema ima nangonda wa amata haudoke Laisnana ing lauba khonjel aduga loinana yamna mengna taplapna hairei kari haigi ma hekta haibiyu nasada nabung anisu mayum makai pandana magi imung lingduna leiri nangsu mapung marai phare hauzik yum panba yabagi matam ado yaurabani adubu ibema ima khoina nangina phamdadi insillo yamna thuna thaujinbasu pamdi nangbu mamau oizage konungi leimarembi ohenge haidana lakliba ningthau Rajkumar mayam asidagi nangi thamoina khoidajaba yaurabadi aikhoida hai isagi apambada aikhoina karisu yetkadaba amata leiti imaibema adugi wafam oirabadi nasagi thoidokpa wafam amata leijade masida Rajkumar haiba ningthau haiba ama nasagi ifamda leijade micham oirabasu nasagi di karisu kaide adubu masagi matik magun chenba laibak amabu senaba matamda
matik saba thongna leiba pukchel chawba adugumba miyoi adu oina nasana pamjai adugumba miyoi aduna aigi lebak amadi konung asibu soidana ikai khumnagani haiba nasana khangjai ima phare phare isana hairiba wase napabungda hairage napabung ningthawna kari hairakpa haibado yenglasi masidagi machanupi na hairakpa wafam ado leimana ningthawda umnamak tamle ningthawsu makok ado nomladuna lausing leiba ichan isagi apamba thungnanaba isagi khwaidagi matik chaba bor ado khanba tabani masigi matung hanagi matawgum ningthau leima amadi machanupa aniga pullaga wari sanari laisnana hairakliba wafam ado mabung anidasu tamle pibarelna adudi ipa ningthau adugumba adudi mataw karamna khangani ningthawna ai haigi nupa macha asigumba ase khanba matamda ihana hana khangadaba ase nasan nupibu nuksibiba haiba ama asini maram asina pumnamak sinba yananaba aina khoida wafam ama hairagi haibiyu ipa ningthau tasengna adumna magun chenba nupa ama phanglabasu maduna nasan nupi asibu nungsiba ngamdrabadi karisu kanaro adunane aikhoini ihan hana khangadaba ase nasan nupibu pamjaba nungsiba hana thigadabani pumnamak phananaba asumna tawrasi nasan nupibu pamjaba pakhangsingi athoi ahen tanaba ama pangthoklasi masida yawningba mi pumnamak yawjasanu masida aikhoina changyeng makhal kaya ama tawgani aroibada changyengsing ase pumnamak lanthokpa ngamba nupa aduna nasan nupi asigi bor ohelasi mapabung ningthawna hairiba wafam asida makhoisu loini yare masidagi ningthawgi paw adu leibak asi khaktanatana atopa leibak kaya amadasu paw ase chelami taw 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 iningthawgi sanaya thangni leibak asigi ningthawgi amata yawjabi machanupi majaibi ma laisnagi bor khanbagi athoi hentanabagi thauram ama lakliba 15 panba yaifaraba korong numit asidagi hauzaragani paw asi laisna sutare mahaksu raskaina oinabagidamak sem sakre ningthawgi konung adusu thunglakadawriba mithunglensing adugi tumpham chafam semba loire asum tawdana 15 panba yaifaraba korong numit ado yawrakle leibak kayadagi ningthaw kaya Rajkumar kaya ama saruk yanabagidamak laknari lakliba mayam ado aduki matik yamkhre numit adudi mithunglensing adubu taramna okle ahin bachanging amata tawdri adum oinamak numidangi matam aduda changing asida saruk yagadaba mayam adubu pulap punpham ama semlaga ningthawna mathamoigi oiba wa khara hairami changing asida tawgadawriba ase akan ahen amadi thawna phaba khaktanatana thawja leiba amasu changi sangyeng asi tawrakpa matamda pumnamakpu mai paklaga lakpa ngamba miyoising adudagi aigi isana pamjaba bor khanduna mahak aduga chawna luhongani tanja aduda raskaina laisna lakpagi moibung khonglai lairiba mayam ado dolai tongduna lakliba laisna bu loini yengne aduki matik phajai Raskaina oibagi chap chaba bijet leiteng setuna lakpado mafam aduda leiriba mipum khudingmak mamit kuptana yengnakibani mahaki phajaba asina oirambatai ningthaw amadi Rajkumar Singh asina magi leibak phawo thadoklaga Raskainya mahaki damak mafam asida ahing lelibasi laisnana dolaidagi kumthaduna magi phampham langda yamna lemna phamlaga leiri mafam aduda ningthawgi manai achanbana wa khara haire lakliba mayam maraktagi wahang kharasu hanglaiba wahang sing ado ningthawgi manai achanbana pumnamak paw kumpirami pumnamak loiraba matungda ningthawgi achanba aduna mayam tanaba lauduna haire ngasigidi matang aswaida thoram ase loisilagani ikai khumna jaraba ningthaw amadi Rajkumar Singhna hayeng korau anganbada mafam asida amuk hanna punnanaba wafam hangatjari asumna numit adudi haukhre mathangi ayuki numit aduni hainakibagi matung ina mayam loina ngarangi punpham aduda phamlari masidagi ningthawgi achanba manaina ahanbu oina tawgadawriba thoram asibu
ꯃꯌꯥꯝꯗ ꯇꯥꯍꯟꯗꯨꯅ ꯂꯥꯎꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯅꯤꯡꯊꯧꯁꯤꯡ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯗ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯍꯥꯟꯕ ꯊꯧꯔꯝ ꯑꯁꯤ ꯏꯁꯥ ꯏꯁꯥꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯏꯁꯥꯅ ꯉꯝꯖꯕ ꯃꯑꯣꯡꯗ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯂꯩꯁꯅꯥꯒꯤꯗꯃꯛ ꯂꯩ ꯃꯈꯜ 109 ꯊꯤꯔꯨꯒꯗꯕꯅꯤ꯫ ꯂꯩ ꯃꯈꯜ 109 ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯊꯤꯔꯨꯔꯕ ꯃꯇꯨꯡ इहान हानब ओइना राज कन्यादा लई पीबा ngamba aduna mai pakpa angamba sakkani haire iba wafam aduda mayamdo amana amada wa ngangnabagi ngarang ngarang ngangkhatnarei ngangnariba ado khitang tapthaba ngairaga asanba manai aduna hairei mayam pumnamak konunggi hek mamang maktada chap chap manaba lei polang sing thamjarabani apamba ama khallaga changyeng asibu saruk yabi asumna mayam punna amuk konung mamangda pulari masidagi yawgadawriba mayam ado polang amamam pairaga magi sagol tongduna chatpa honakri kumai adubu yengnabagidamag laibak miyam mayam amasu makhoigi akoibada yengduna leiri moibung paiba nupa aduna moibung hek khonglakpada ningthaugi manai achanbana laibakta kariguma posak ama pak launa hek thai adugi makha taba makholdi ningthau sing amadi rajkumar sing aduna konungi mapanda sagol thaudokibagi makhol oina tare konungi mapal hek yobaga magi thokpa sagol ado maikai amamamda thaunakre chatnakriba mayam adubu ningthauna aronba lanmi thadoktuna kanana kamdauna leising ado thiri haina senahalami matam yamna sangna hawkre leising adu thibada matam yamna lawkre ayanba ningthausing amadi rajkumar leising adubu thiba phangdre adubu mayamgi marakta themba kauba rajkumar ama yaurami mahakidi lei makhal sing ase sugadawri adubu lei makhal khara watli mahakna lei makhal sugadaba khakjik khakta ngairaba matam adudadi mahak kadaida kari lei satli haidana yengdre atopa magi manakta laptak leiriba ningthau adugi lei polang aduda yengi masida mahakna ure mangonda yaudriba lei makhal ama ningthau adugi lei polangda yawbodu themba machinna machinkhatlaga mathanta noi aduga sagol adu thauduna ningthau adugi manakta jangsilai ikai khumna jaraba karamba laibaki phamnaibanu iming leifam taknaduna itaw sanasi haibabu thamoida kari chingna balairikaba ikai khumna jaraba aihaki ming khuman lema kauje khuman thong laibaki ningthauni itaw sanaba nungsinaba haibasida mangba karisu leite itaw haine hekta mingaujage itawdi karamba laibaktagi lakpibanu aise pangak balaibaktagi lakjabani mingna themba kauje marup ama oina ngasidi marupki mafamdagi karigumba amatani jabatare aigi ahanba khudol oina marupna pibidaba yaru karino hay marup aina piba ngamba oirabadi marupki damak aihakna soidana pizagi marup aigi leichal sing ase makhal sugadawri khara makhaidi watli ado aina ngasaidagi asum yengjaba matamda marupki lei polang asida aina yamna pamjaba angangba machugi lei makhal ama yawri asimadi ahanbu oina marupna aingonda khudol tambiba tare ningthaudu magi lei polang aduda haipet yengi aduga nolukna hairei ngapigani marup athoi ehen tanabagi changyeng oirubana marupki khudol ase aina piba ngamloidawri aihakisu leichal sugadaba khajik khakta ngairi aina ka hena leichal watpo oiramlaba amadi henaba oiramlabadi itawgi khudol ase aina soidana tamjaba yabani adubu warobiroi marup ama oiraga marupki damak lei ama phawba khudol tawba ngamdaba asi hairaga khanghaude thembana nupa aduda khut thakre nupa adusu khut halaktuna makoi ani khut thoknarami adubu thembana hena khut sa haiba maramna ningthau adubu aroibada phukhirami themba lei polang aduda yauriba lei mayam ado loina haidoi mangonda yaukhidriba lei makhal kharasu yauduna leirami leising adubu mana loina lausillaga magi polangda loina hapsili madu hapchinbadagi mahaki watlamba lei makhal ado suri adudagi yamna tapna tuduna leiriba ningthau adugi manakta changsilai
ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯊꯥꯡ ꯃꯇꯣꯟ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯉꯛꯁꯝ ꯃꯄꯥꯗ ꯊꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯃꯀꯣꯛ ꯈꯖꯤꯛ ꯅꯣꯡꯈꯠꯇꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯔꯤ꯫ ꯊꯦꯝꯕ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯩꯅ ꯑꯍꯥꯟꯕ ꯍꯥꯏꯕ ꯋꯥꯗꯨꯗ ꯌꯥꯔꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯌꯨ꯫ ꯍꯧꯖꯤꯛ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯑꯉꯥꯡ ꯑꯣꯜꯍꯜꯂꯝꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯧꯔꯣꯏ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯍꯦꯛ ꯈꯪꯍꯜꯂꯛꯂꯕ ꯑꯩꯅ ꯅꯪꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯍꯥꯏꯗꯣꯛꯆꯔꯣꯏꯌꯦ, ꯑꯩ ꯍꯥꯏꯗꯣꯛꯆꯔꯣꯏ꯫ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥꯒꯤ ꯈꯜꯂꯒ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯃꯈꯥ ꯇꯥꯅ ꯆꯥꯡꯌꯦꯡ ꯑꯁꯤꯁꯨ ꯌꯥꯎꯖꯔꯔꯣꯏ꯫ ꯑꯩꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯗꯣ ꯅꯤꯡꯊꯧ ꯄꯥꯟꯗꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯅꯤ꯫ ꯑꯩꯒꯤ ꯁꯥꯒꯩ ꯃꯨꯠꯂꯒꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯊꯦꯝꯕ ꯃꯥꯒꯤ ꯊꯥꯡ ꯃꯇꯣꯟ ꯑꯗꯨ ꯊꯥꯡꯗꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯒ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯂꯥꯛꯂꯤ꯫ ꯊꯦꯝꯕꯅ ꯈꯜꯂꯤ, ꯊꯕꯛ ꯑꯁꯦ ꯀꯅꯥꯃꯠꯇꯅ ꯉꯝꯃꯣꯏ, ꯃꯍꯥꯛ ꯈꯛꯇꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯁꯒꯣꯜ ꯊꯧꯔꯛꯄ ꯃꯇꯝꯗꯒꯤ ꯃꯥꯒꯤ ꯃꯥꯌꯣꯛꯅꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯞ ꯃꯥꯟꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯒ ꯁꯒꯣꯜ ꯊꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯊꯦꯝꯕ ꯁꯒꯣꯜ ꯑꯗꯨ ꯍꯦꯟꯅ ꯌꯥꯡꯅ ꯊꯧꯒꯠꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯦꯟꯅ ꯌꯥꯡꯅ ꯊꯧꯒꯠꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯌꯧꯔꯛꯄ ꯑꯗꯣ ꯃꯇꯝ ꯆꯞ ꯃꯥꯟꯅꯩ꯫ ꯊꯦꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨꯗ ꯈꯥꯅ ꯌꯦꯡꯂꯕꯁꯨ ꯑꯀꯣꯏꯕꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯃꯍꯥꯛ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ꯫ ꯃꯈꯣꯏ ꯑꯅꯤ ꯂꯝꯖꯦꯟ ꯇꯥꯟꯅꯔꯛꯇꯨꯅ ꯈꯦꯠꯅꯕ ꯃꯇꯝ ꯂꯩꯇꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯂꯩ ꯄꯣꯂꯥꯡ ꯑꯗꯨ ꯊꯝꯃꯤꯟꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯈꯨꯔꯨꯞ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯂꯩꯔꯤ꯫ ꯂꯩ ꯃꯈꯜ 109 ꯊꯤꯔꯒ ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗ ꯊꯝꯕ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯂꯦ꯫ ꯂꯩꯁꯤꯡ ꯑꯗꯣ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯃꯁꯤꯡ ꯁꯨꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯍꯧꯒꯠꯂꯨ ꯍꯧꯒꯠꯂꯨ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯉꯝꯕ, ꯅꯈꯣꯏ ꯑꯅꯤꯃꯛꯀꯤ ꯅꯁꯛ ꯅꯃꯤꯡ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯨ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯄꯟꯉꯥꯛꯄ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯏꯃꯤꯡꯅ ꯊꯦꯝꯕ ꯀꯧꯖꯩ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯗꯤ ꯄꯟꯁꯥꯡ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯏꯃꯤꯡꯅ ꯁꯤꯟꯉꯝꯕ ꯀꯧꯖꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯁꯛ ꯇꯥꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡꯗ ꯃꯤꯑꯣꯏ ꯑꯃ ꯆꯪꯂꯛꯇꯨꯅ ꯋꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯑꯇꯩ ꯅꯠꯇꯦ, ꯉꯁꯥꯏ ꯊꯦꯝꯕꯕꯨ ꯁꯦꯟꯅꯕ ꯃꯅꯥꯏ ꯑꯗꯨꯅ ꯎꯈꯤꯕ ꯊꯧꯑꯣꯡ ꯑꯗꯣ ꯅꯤꯡꯊꯧꯗ ꯇꯝꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯊꯦꯝꯕꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯗꯨꯕꯨ ꯁꯤꯟꯉꯝꯕꯕꯨ ꯁꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯍꯪꯍꯟꯕ ꯃꯇꯝꯗ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯔꯥꯟꯕ ꯄꯥꯝꯕꯩꯗꯤ ꯁꯤꯖꯤꯟꯅꯗꯦ꯫ ꯑꯗꯨꯕꯨ ꯐꯖꯕ ꯊꯤꯕ ꯂꯩ ꯃꯉꯣꯟꯗ ꯈꯟꯗꯦ꯫ ꯅꯔꯛꯇ ꯁꯥꯠꯄ ꯂꯩ ꯐꯥꯎꯕ ꯑꯗꯨꯃꯛ ꯍꯦꯛꯂꯒ ꯂꯩꯆꯜ ꯑꯃ ꯑꯣꯏꯍꯜꯂꯤ ꯏꯅꯤꯡꯊꯧ꯫ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯍꯥꯏꯌꯨ, ꯂꯩꯆꯜ ꯃꯈꯜ 109 ꯑꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯀꯝꯗꯧꯅ ꯐꯪꯂꯛꯄꯅꯣ? ꯊꯦꯝꯕꯅ ꯄꯥꯎꯈꯨꯝ ꯍꯥꯟꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯍꯥꯏꯖꯒꯦ꯫ ꯅꯅꯥꯏꯗꯤ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯦꯟꯈꯠꯇꯨꯅ ꯃꯌꯥꯝꯅ ꯌꯧꯅꯔꯨꯗꯕ ꯃꯐꯝ ꯑꯩꯅ ꯌꯧꯔꯨꯗꯨꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯊꯤꯖꯗꯨꯅ ꯂꯩ ꯃꯈꯜ 109 ꯑꯁꯦ ꯐꯪꯖꯕ ꯉꯝꯖꯕꯅꯤ꯫ ꯊꯦꯝꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯤꯟꯉꯝꯕꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯃꯨꯛ ꯄꯤꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯥꯠꯄ ꯂꯩꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯩ꯫ ꯑꯃꯣꯠꯄ ꯃꯐꯝꯗ ꯁꯥꯠꯂꯕꯁꯨ ꯃꯗꯣ ꯂꯩꯅꯤ꯫ ꯂꯩꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯍꯦꯛꯂꯒ ꯏꯁꯤꯡꯗ ꯑꯃꯨꯛ ꯆꯥꯝꯊꯣꯛꯂꯒ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗꯕ ꯂꯩꯁꯤꯡ ꯂꯛꯇ ꯆꯤꯡꯍꯟꯗꯨꯅ ꯑꯩꯅ ꯂꯩ ꯃꯈꯜ ꯑꯁꯦ ꯊꯤꯖꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣই ꯃꯤꯑꯣꯏꯕꯅ ꯎꯃꯪꯗ ꯁꯥꯠꯄ ꯑꯃꯣꯠꯄ ꯃꯐꯝꯗ ꯁꯥꯠꯄ ꯂꯩꯁꯤꯡꯕꯨ ꯅꯣꯡꯃꯇ ꯊꯑꯣꯏꯅ ꯌꯦꯡꯂꯨꯗꯕꯅ ꯊꯧꯁꯥꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯂꯩꯆꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯆꯟꯍꯟꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯖꯩ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯅꯣꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯅꯤꯡꯊꯧꯒꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯇꯥꯔꯛꯏ꯫ ꯑꯉꯝꯕ ꯑꯅꯤꯃꯛꯅ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯗꯨꯅ ꯃꯇꯝ ꯑꯃꯈꯛꯇꯗ ꯃꯥꯒꯤ ꯃꯥꯒꯤ ꯂꯩꯆꯜ ꯁꯨꯔꯕ ꯂꯩꯔꯥꯡꯁꯤꯡ ꯄꯨꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯦ ꯃꯄꯨꯡ ꯐꯥꯍꯜꯂꯕ ꯃꯔꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩ ꯄꯣꯂꯥꯡ ꯑꯅꯤꯃꯛ ꯀꯣꯅꯨꯡꯗ ꯄꯨꯁꯤꯜꯂꯒꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧ ꯈꯔ ꯊꯧꯔꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯆꯦꯟꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯊꯦꯝꯕꯅ ꯂꯩ ꯃꯨꯟꯈꯤꯕ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕꯁꯦ
ꯅꯤꯡꯊꯧꯅ ꯈꯪꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯥꯎ ꯄꯨꯝꯅꯃꯛꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯌꯧꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯑꯃꯨꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯐꯝ ꯂꯥꯡ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯣ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯅꯤꯡꯊꯧꯁꯤꯡ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯐꯝꯗ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯉꯁꯤ ꯑꯁꯤꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯈꯨꯠꯂꯥꯏ ꯆꯥꯡꯌꯦꯡꯅꯕꯒꯤ ꯊꯧꯔꯝ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯒꯅꯤ꯫ ꯃꯌꯥꯝꯗꯣ ꯈꯨꯠꯂꯥꯏ ꯆꯥꯡꯌꯦꯡꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯄꯨꯂꯞ ꯄꯨꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯤꯡ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯩꯅꯔꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯈꯨꯠꯂꯥꯏ ꯆꯥꯡꯌꯦꯡ ꯑꯗꯨꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯂꯩꯅꯔꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯈꯨꯠꯂꯥꯏ ꯆꯥꯡꯌꯦꯡ ꯑꯁꯦ ꯇꯦꯟ ꯀꯥꯞꯄꯅꯤ꯫ ꯇꯦꯟ ꯑꯁꯦ ꯑꯅꯛꯄꯗꯒꯤ ꯍꯧꯔꯒ ꯀꯥ ꯍꯦꯟꯅ ꯂꯥꯞꯄ ꯐꯥꯎꯕ ꯊꯝꯃꯤ꯫ ꯃꯌꯥꯝ ꯃꯁꯤꯕꯨ ꯀꯥꯞꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥ ꯆꯨꯝꯅ ꯀꯥꯞꯄ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯊꯣꯏꯕ ꯁꯛꯀꯗꯧꯔꯤꯕꯅꯤ꯫ ꯆꯥꯡꯌꯦꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯥꯒꯤ ꯃꯄꯥꯗ ꯂꯩꯔꯤꯕ ꯇꯦꯟ ꯌꯨꯡꯐꯝꯁꯤꯡ ꯑꯗꯨꯗ ꯃꯄꯥ ꯆꯨꯝꯅ ꯀꯥꯞꯅꯕ ꯍꯣꯠꯅꯩ꯫ ꯅꯛꯏꯉꯩ ꯃꯇꯝꯗꯗꯤ ꯄꯨꯝꯅꯃꯛ ꯆꯨꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯁꯨꯝ ꯂꯥꯞꯊꯣꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯃ ꯂꯩꯍꯧ, ꯑꯅꯤ ꯂꯩꯍꯧ, ꯐꯅ ꯌꯥꯝꯅ ꯂꯩꯍꯧꯔꯦ꯫ ꯏꯔꯣꯏ ꯂꯣꯏꯕ ꯇꯥꯟꯖꯥꯗꯗꯤ ꯊꯦꯝꯕ ꯑꯃꯗꯤ ꯁꯤꯟꯉꯝꯕ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯊꯦꯝꯕ, ꯆꯥꯡꯌꯦꯡ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯅ ꯃꯨꯛꯂꯒ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯦꯟ ꯑꯃ ꯆꯨꯝꯅ ꯀꯥꯞꯂꯤ ꯃꯇꯤꯛ ꯁꯤꯟꯉꯝꯕꯁꯨ ꯀꯥꯞꯂꯤ꯫ ꯊꯦꯝꯕ ꯃꯁꯥꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯏ꯫ ꯇꯦꯟ ꯑꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯁꯤꯟꯉꯝꯕꯗ ꯑꯣꯏꯅ ꯀꯥꯞꯁꯤꯟꯅꯤꯡꯕ ꯐꯥꯎꯔꯛꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯧꯗꯦ꯫ ꯁꯤꯟꯉꯝꯕꯗꯤ ꯌꯦꯡꯂꯛꯇꯦ꯫ ꯃꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯅ ꯋꯥꯈꯜ ꯑꯅꯤ ꯆꯣꯏꯗꯅ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯣꯝꯗꯅ ꯂꯩꯁꯅꯥ ꯁꯤꯟꯉꯝꯕꯒꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯁꯕꯥꯟ, ꯇꯧꯊꯣꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧ ꯌꯥꯝꯅ ꯂꯦꯝꯕ ꯑꯃꯗꯤ ꯊꯛꯁꯤ ꯈꯥꯁꯤ ꯉꯥꯛꯅ ꯆꯠꯄꯒꯤ ꯃꯃꯤ ꯑꯁꯦ ꯉꯔꯥꯡꯗꯒꯤ ꯃꯍꯥꯛꯅ ꯎꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯑꯗꯨꯗ ꯍꯪꯂꯛꯏ, "ꯑꯆꯥꯟꯕꯤ, ꯄꯟꯁꯥꯡ ꯅꯤꯡꯊꯧꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯕꯨ ꯀꯔꯤ ꯃꯤꯡꯂꯦꯟ ꯍꯥꯏꯕꯅꯣ?" "ꯔꯥꯖꯀꯨꯃꯥꯔ ꯁꯤꯟꯉꯝꯕ ꯍꯥꯏꯕ, ꯃꯆꯥꯏꯕꯦꯝꯃ꯫" ꯂꯩꯁꯅꯥ ꯃꯊꯟꯇ ꯑꯃꯨꯛ ꯋꯥꯈꯟꯗ ꯈꯜꯂꯤ꯫ "ꯍꯥ, ꯁꯤꯟꯉꯝꯕ ꯍꯥꯏꯕ, ꯃꯤꯡꯒ ꯁꯛꯀ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ꯫" ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯅꯥꯏ ꯑꯆꯥꯟꯕꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯇꯥꯔꯛꯏ꯫ "ꯃꯆꯥꯏꯕꯦꯝꯃ, ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔ ꯁꯤꯟꯉꯝꯕ ꯑꯁꯦ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯁꯑꯣꯡ ꯁꯕꯥꯟ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯃꯁꯛ ꯃꯇꯧ ꯑꯗꯨꯗꯒꯤ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯌꯦꯡꯉꯨꯅꯦ ꯃꯆꯥꯏꯕꯦꯝꯃ, ꯋꯥꯡ ꯆꯥꯎꯕ ꯃꯁꯥ ꯑꯁꯤꯅ ꯂꯤꯔꯨꯡ ꯇꯦꯟ ꯑꯁꯤꯗ ꯇꯦꯟꯖꯩ ꯆꯤꯡꯕ ꯈꯨꯗꯤꯡꯒꯤ ꯄꯥꯝꯕꯣꯝ ꯑꯁꯤꯗ ꯇꯟꯊꯥ ꯅꯥꯏꯔꯤꯕꯁꯦ ꯎꯕꯤꯗ꯭ꯔꯕꯣ? ꯑꯣꯟꯊꯣꯛꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯍꯥꯏꯗꯣꯛꯇꯕꯅꯤ, ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯂꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯀꯥ ꯍꯦꯟꯅ ꯂꯥꯞꯂꯕ ꯑꯗꯨ ꯐꯥꯎꯕ ꯑꯅꯤꯃꯛ ꯁꯣꯏꯅꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯤꯡꯊꯧꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯦꯝꯂꯤꯕ ꯃꯐꯝ ꯑꯗꯨꯅꯤ꯫ ꯁꯤꯟꯉꯝꯕ ꯋꯥꯈꯜ ꯑꯅꯤ ꯆꯣꯏꯊꯣꯛꯇ ꯃꯃꯤꯠꯅ ꯀꯥꯞꯀꯗꯧꯔꯤꯕ ꯃꯄꯥ ꯑꯗꯨꯈꯛ ꯌꯦꯡꯂꯒ ꯂꯩ꯫ ꯃꯗꯨꯗꯒꯤ ꯍꯥꯟꯅ ꯆꯤꯡꯂꯒ ꯊꯝꯂꯒ ꯇꯦꯟꯖꯩ ꯑꯗꯣ ꯊꯥꯗꯣꯔꯛꯏ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯄꯥꯟꯐꯝ ꯑꯗꯨꯗ ꯄꯥꯜꯂꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯊꯦꯝꯕꯗꯤ ꯈꯣꯏꯗꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯑꯗꯨ ꯎꯠꯊꯣꯛꯂꯨꯕꯗꯤ ꯌꯥꯗꯦ꯫ ꯃꯥꯁꯨ ꯇꯦꯟꯖꯩ ꯃꯔꯨ ꯑꯗꯨ ꯆꯤꯡꯂꯒ ꯀꯥꯞꯀꯗꯕ ꯃꯐꯝ ꯑꯗꯨ ꯌꯦꯡꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯁꯥꯗ ꯂꯩꯔꯤꯕ ꯑꯁꯥꯎꯕ ꯑꯗꯣ ꯍꯥꯟꯅ ꯐꯊꯗꯕꯅ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯆꯤꯡꯂꯒ ꯂꯩꯔꯤꯕ ꯇꯦꯟꯖꯩ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯥꯅ ꯊꯥꯗꯣꯛꯈꯤꯕ ꯇꯦꯟꯖꯩ ꯑꯗꯣ ꯄꯥꯟꯐꯝ ꯑꯗꯨꯗ ꯄꯥꯟꯈꯤꯗ꯭ꯔꯦ꯫ ꯆꯥꯡꯌꯦꯡ ꯑꯗꯨ ꯁꯤꯟꯉꯝꯕꯅ ꯉꯝꯕ ꯑꯗꯨꯗ ꯂꯩꯁꯅꯥꯒꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯁ, ꯀꯝꯗꯧꯏꯗꯅ?" ꯊꯃꯣꯏ ꯄꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥ ꯅꯣꯛꯏ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯒꯤ ꯆꯥꯡꯌꯦꯡ ꯇꯧꯔꯤ, ꯑꯗꯨꯕꯨ ꯁꯤꯟꯉꯝꯕꯕꯨ ꯉꯝꯕꯤꯕ ꯃꯤꯑꯣꯏ ꯃꯤꯁꯛ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯗꯨꯅ ꯃꯌꯥꯝ ꯇꯥꯅꯕ ꯂꯥꯎꯔꯤ꯫ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯅꯤꯡꯊꯧꯁꯤꯡ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯗ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯉꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯑꯁꯦ ꯂꯥꯟꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕꯒꯤ ꯊꯧꯔꯝ ꯄꯔꯦꯡ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯒꯅꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤ ꯊꯧꯕ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇ ꯃꯤꯑꯣꯏ ꯑꯃꯒꯤ ꯂꯝꯕꯤꯗ ꯌꯦꯠꯁꯤꯟꯕꯒꯤ ꯑꯌꯥꯕ ꯂꯩꯇꯦ, ꯑꯗꯨꯒ ꯑꯃꯗꯤ ꯃꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯡꯒꯪ 5 ꯐꯥꯎꯔꯒ ꯊꯧꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯥꯏꯅꯔꯦ꯫ ꯃꯌꯥꯝ ꯑꯗꯣ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎꯒꯤ ꯃꯄꯥꯜꯗ ꯁꯦꯝꯂꯤ꯫ ꯂꯝꯕꯤꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯅ ꯂꯝꯕꯤ ꯇꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯩꯃ ꯑꯃꯗꯤ ꯂꯩꯁꯅꯥ
ꯃꯥꯒꯤ ꯐꯝꯕꯥꯜꯗ ꯐꯝꯖꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯅ ꯁꯒꯣꯜ ꯒꯥꯔꯤ ꯄꯔꯦꯡ ꯄꯔꯦꯡ ꯈꯥꯝꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧꯁꯤꯡ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯁꯒꯣꯜ ꯒꯥꯔꯤ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯒꯣꯜ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯒꯣꯜ ꯒꯥꯔꯤꯁꯤꯡ ꯑꯗꯣ ꯊꯧꯕ ꯍꯧꯔꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯏ꯫ ꯊꯧꯒꯗꯧꯔꯤꯕ ꯁꯒꯣꯜ ꯒꯥꯔꯤꯁꯤꯡ ꯑꯁꯦ ꯑꯔꯥꯏꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯁꯒꯣꯜꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯡꯒꯜ ꯌꯦꯡꯂꯒ ꯊꯧꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯒꯣꯜ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯊꯧꯔꯛꯄ ꯑꯗꯨꯗ ꯂꯝꯕꯤꯗ ꯑꯃ ꯂꯩꯍꯧ, ꯑꯅꯤ ꯂꯩꯍꯧ, ꯈꯔ ꯃꯈꯩꯗꯤ ꯂꯩꯍꯧꯔꯦ꯫ ꯃꯈꯣꯏ ꯈꯔꯁꯨ ꯂꯝꯖꯦꯟ ꯇꯥꯟꯅꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯊꯧꯔꯛꯏ꯫ ꯂꯝꯕꯤꯁꯨ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯂꯝꯕꯤ ꯅꯠꯇꯕ ꯃꯔꯝꯅ ꯃꯔꯛꯇ ꯁꯒꯣꯜ ꯒꯥꯔꯤꯁꯤꯡ ꯑꯗꯣ ꯂꯨꯡꯁꯤꯟꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯊꯧꯔꯛꯄꯅ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ 5 ꯑꯗꯣ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯝꯄꯥꯛ ꯑꯃ ꯂꯥꯟꯊꯣꯛꯂꯒ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯈꯥꯝꯐꯝ ꯑꯗꯣ ꯌꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕ ꯃꯈꯣꯏ 3 ꯊꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯈꯔ ꯑꯃꯗꯤ ꯂꯩꯍꯧꯔꯤ꯫ ꯊꯦꯝꯕ ꯑꯃꯗꯤ ꯁꯤꯡꯉꯝꯕ ꯈꯝꯕ꯭ꯔꯥꯡꯅꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯤ꯫ ꯂꯝꯄꯥꯛ ꯑꯗꯨꯗꯗꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯊꯦꯝꯕ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯍꯧꯔꯛꯏ꯫ ꯁꯤꯡꯉꯝꯕꯅ ꯊꯧꯔꯤꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯃꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯅ ꯊꯣꯝꯖꯤꯜꯂꯤ꯫ ꯁꯤꯡꯉꯝꯕꯗꯤ ꯃꯉꯣꯟꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯕꯅ ꯊꯦꯝꯕꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯊꯧꯅꯕ ꯍꯣꯠꯅꯩ꯫ ꯊꯦꯝꯕꯅ ꯁꯤꯡꯉꯝꯕꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ, ꯊꯧꯔꯝꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯅ ꯊꯣꯝꯖꯤꯜꯂꯛꯄ ꯃꯇꯝꯗ ꯅꯥꯀꯟꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯄ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯑꯃꯒꯤ ꯁꯒꯣꯜ ꯒꯥꯔꯤꯗ ꯊꯣꯝꯖꯤꯟꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯂꯣꯡꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯅ ꯅꯟꯗꯨꯅ ꯂꯩꯔꯤ꯫ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯤ ꯑꯃꯗꯤ ꯅꯤꯡꯊꯧꯗꯨꯁꯨ ꯀꯟꯅ ꯂꯥꯎꯔꯤ, "ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ! ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ!" ꯂꯥꯎꯔꯛꯏꯕ ꯑꯗꯨ ꯇꯥꯕꯗ ꯁꯤꯡꯉꯝꯕ ꯃꯇꯨꯡ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯎꯔꯦ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯋꯥ ꯆꯩꯅꯥ ꯀꯟꯅ ꯈꯥꯡꯂꯤꯕ ꯑꯗꯨ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯈꯪꯈꯥꯝ ꯈꯥꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯈꯥꯝꯂꯤꯉꯩ ꯊꯦꯝꯕꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯤ ꯃꯃꯥꯡ ꯊꯥꯅ ꯊꯧꯒꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯤꯡꯉꯝꯕ ꯃꯉꯣꯟꯗ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯌꯥꯝꯅ ꯊꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯊꯦꯡꯊꯗꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯣ ꯑꯃꯨꯛ ꯊꯧꯈ꯭ꯔꯦ꯫ ꯁꯤꯡꯉꯝꯕ ꯃꯥꯁꯨ ꯐꯅ ꯀꯟꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯊꯦꯝꯕꯅ ꯍꯥꯟꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯣ ꯈꯥꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯔꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯔꯦꯡ ꯂꯩꯔꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯁꯅꯥꯗꯤ ꯑꯉꯛꯄ ꯑꯣꯏꯔꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯍꯩꯁꯤꯡꯈꯤꯕ ꯊꯧꯅꯥ ꯐꯈꯤꯕ ꯅꯨꯄꯥ ꯑꯁꯦ ꯂꯥꯟꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕꯗ ꯅꯣꯞꯂꯕ꯭ꯔꯥ ꯍꯥꯏꯅ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯁꯤꯡꯉꯝꯕꯅ ꯀꯟꯕꯤꯈꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯎ ꯇꯝꯗꯨꯅ ꯄꯨꯝꯅꯃꯛ ꯈꯪꯂꯤ꯫ ꯃꯁꯤꯗ ꯊꯦꯝꯕꯅ ꯍꯥꯟꯅ ꯌꯧꯔꯛꯏꯕ ꯑꯁꯦ ꯑꯔꯥꯟꯕ ꯄꯥꯝꯕꯩꯅꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤ꯫ ꯂꯩꯁꯅꯥꯁꯨ ꯋꯥꯐꯝ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯌꯣꯝ ꯊꯨꯒꯥꯏ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯃꯆꯥ ꯑꯁꯤꯗ ꯗꯟꯗꯤ ꯄꯤꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯑꯇꯣꯞꯄ ꯈꯔꯁꯨ ꯁꯒꯣꯜ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯄꯔꯦꯡ ꯑꯣꯏꯅ ꯂꯩꯔꯔꯤ꯫ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯩꯅ꯭ꯌꯥ ꯃꯁꯥꯃꯛꯅ ꯃꯁꯥꯅ ꯄꯥꯝꯖꯕ ꯕꯣꯔ ꯈꯟꯕ ꯌꯥꯔꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯂꯥꯎꯊꯣꯔꯛꯄꯗꯒꯤ ꯂꯩ ꯄꯔꯦꯡ ꯑꯃꯈꯛ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯅ ꯄꯨꯊꯣꯔꯛꯇꯨꯅ ꯔꯥꯖꯀꯩꯅ꯭ꯌꯥ ꯂꯩꯁꯅꯥꯗ ꯁꯤꯟꯅꯩ꯫ ꯂꯩꯁꯅꯥꯁꯨ ꯇꯞꯅ ꯍꯧꯒꯠꯂꯒ ꯂꯩ ꯄꯔꯦꯡ ꯑꯗꯨ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯃꯥꯡ ꯏꯊꯪ ꯊꯪꯕꯗ ꯂꯩꯔꯤꯕ ꯊꯦꯝꯕꯗ ꯂꯩ ꯑꯗꯣ ꯍꯨꯛꯇꯅ ꯈꯔ ꯈꯖꯤꯛ ꯆꯪꯁꯤꯜꯂꯒ ꯁꯤꯡꯉꯝꯕꯗ ꯑꯣꯏꯅ ꯂꯩ ꯑꯗꯣ ꯍꯨꯛꯈ꯭ꯔꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯅꯤꯡꯊꯧ ꯂꯩꯃꯁꯨ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯊꯧꯗꯧ ꯑꯗꯨꯕꯨ ꯌꯥꯅꯤꯡꯂꯗꯨꯅ ꯂꯥꯎ ꯈꯣꯡꯂꯤ꯫ ꯑꯗꯨꯕꯨ ꯊꯦꯝꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯉꯛꯆꯥꯎ ꯊꯦꯛꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯤꯡꯉꯝꯕꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯥꯟꯅꯔꯤ꯫ ꯂꯨꯍꯣꯡꯕ ꯑꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯍꯣꯡꯅꯕꯒꯤꯗꯃꯛ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯑꯁꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯁꯤꯟꯗꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯌꯥꯎꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯛꯄ ꯀꯥꯡꯖꯩꯕꯨꯡ ꯑꯗꯨꯗ ꯂꯩꯁꯨ ꯊꯦꯠꯇꯨꯅ ꯂꯩꯇꯦꯡ ꯀꯌꯥ ꯁꯦꯝꯗꯨꯅ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯁꯦꯝꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯦꯝꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯁꯥꯎꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯏꯖꯠꯄꯨ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯖꯠꯄꯨ ꯈꯣꯡꯒꯣꯏꯅꯕ! ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯑꯁꯦ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯔꯕꯁꯨ ꯑꯩꯅ ꯌꯥꯗꯦ꯫
ꯑꯩꯅ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯩꯅ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯁꯣꯏꯗꯅ ꯊꯤꯡꯒꯅꯤ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯂꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯉꯥꯡ ꯑꯍꯜ ꯄꯨꯝꯅꯃꯛ ꯑꯔꯩꯕ ꯁꯦꯠ ꯆꯥꯗꯨꯅ ꯀꯦꯃꯧ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯅꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯕꯣꯔꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯁꯨ ꯂꯨꯍꯣꯡꯐꯝꯗ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯅꯤꯡꯊꯤꯔꯕꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖ ꯀꯩꯅꯥ ꯂꯩꯁꯅꯥ ꯀꯩꯅꯥ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯐꯤꯖꯣꯜꯗ ꯅꯤꯡꯊꯤꯖꯅ ꯀꯦꯗꯨꯅ ꯂꯨꯍꯣꯡ ꯐꯥꯟꯗ ꯐꯝꯅꯕꯒꯤꯗꯃꯛ ꯄꯨꯊꯣꯔꯛꯏ ꯃꯌꯥꯝ ꯄꯨꯝꯕ ꯔꯥꯖ ꯀꯩꯅꯥ ꯂꯩꯁꯅꯥꯒꯤ ꯐꯖꯕꯗ ꯃꯤꯠꯐꯝ ꯍꯣꯡꯉꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯔꯥꯖ ꯀꯩꯅꯥ ꯂꯩꯁꯅꯥ ꯄꯨꯊꯣꯔꯛꯏꯕ ꯑꯣꯏ ꯊꯪꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯕꯥꯛꯇ ꯂꯦꯞꯅ ꯂꯦꯞꯅ ꯇꯦꯟ ꯑꯃꯗ ꯈꯪꯌꯨꯡ ꯌꯨꯡꯈꯤ ꯅꯨꯄꯤ ꯑꯗꯣ ꯏꯃꯥ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯗ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯥꯈꯠꯅꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ ꯆꯦꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯦ ꯑꯃꯨꯕ ꯁꯦꯠꯄ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯏ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯄꯪꯆꯦꯟꯗ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯑꯃꯨꯕ ꯁꯦꯠꯄ ꯈꯔ ꯑꯗꯨꯅ ꯑꯉꯥꯡ ꯐꯥꯎꯕ ꯈꯥꯛꯇꯦ ꯄꯨꯝꯅꯃꯛ ꯍꯥꯠꯄ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯕ ꯁꯦꯠꯄꯁꯤꯡ ꯑꯗꯨꯒ ꯃꯥꯌꯣꯛ ꯌꯥꯕ ꯆꯪꯈ꯭ꯔꯦ ꯁꯤꯡꯉꯝꯕ ꯂꯨꯍꯣꯡ ꯐꯥꯟꯗꯒꯤ ꯍꯧꯒꯠꯂꯛꯏ ꯃꯃꯥ ꯃꯄꯥꯕꯨ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ ꯂꯩꯁꯅꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯕꯨ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯁꯦꯟꯅꯍꯟꯗꯨꯅ ꯁꯣꯛꯍꯜꯂꯣꯏꯗꯕ ꯃꯐꯝꯗ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯆꯨꯡ ꯄꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯕꯨ ꯂꯥꯟꯊꯦꯡꯅꯕ ꯍꯧꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯑꯃꯨꯕ ꯁꯦꯠꯄꯁꯤꯡ ꯑꯗꯣ ꯑꯇꯣꯞꯄ ꯂꯥꯟꯃꯤꯗ ꯉꯝꯂꯕꯁꯨ ꯁꯤꯟꯉꯝꯕꯗꯗꯤ ꯍꯦꯟꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯟꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯊꯦꯝꯕꯒ ꯊꯦꯡꯅꯔꯤ ꯇꯧꯔꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯊꯦꯝꯕꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯃꯍꯥꯛꯁꯨ ꯈꯪꯂꯦ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯄꯦꯟꯊꯣꯛꯂꯒ ꯂꯩꯔꯤꯕꯅꯤ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯁꯤꯟꯉꯝꯕꯒꯤ ꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯣꯡꯁꯥ ꯑꯗꯨꯕꯨ ꯍꯧꯗꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯤ ꯁꯤꯟꯉꯝꯕ ꯌꯥꯝꯅ ꯁꯥꯎꯅ ꯊꯦꯝꯕꯒ ꯂꯥꯟꯊꯦꯡꯅꯩ ꯑꯃꯅ ꯑꯃꯗ ꯍꯦꯟꯖꯤꯟꯅꯗꯦ ꯊꯦꯝꯕꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯃꯁꯤꯡ ꯌꯥꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯂꯥꯛꯆꯕ ꯍꯦꯜꯂꯛꯂꯤ ꯊꯦꯝꯕꯁꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯁꯤꯟꯉꯝꯕꯅ ꯃꯥꯕꯨ ꯂꯥꯛꯆꯈ꯭ꯔꯦ ꯑꯔꯣꯏꯕꯗ ꯁꯤꯟꯉꯝꯕꯅ ꯊꯦꯝꯕꯕꯨ ꯍꯥꯠꯈꯤꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯈꯤꯕꯗ ꯂꯥꯟ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯕꯨ ꯀꯪꯖꯩꯕꯨꯡ ꯑꯗꯨꯗꯤ ꯏꯅ ꯂꯧꯈꯣꯡ ꯆꯦꯜꯂꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯗꯣ ꯃꯆꯥ ꯃꯁꯨ ꯀꯥꯏꯅꯔꯕꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕꯤ ꯀꯌꯥ ꯑꯃꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯟꯇꯅ ꯄꯤꯛ ꯊꯜꯂꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯑꯁꯣꯛ ꯑꯅꯥ ꯅꯪꯂꯦ ꯂꯥꯟꯃꯤ ꯈꯔ ꯑꯃꯁꯨ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯊꯦꯝꯕꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜ ꯊꯦꯟꯕ ꯃꯇꯧ ꯑꯁꯤꯗ ꯂꯥꯟꯖꯔꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯅꯤꯃꯛꯇ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈꯤꯕ ꯑꯁꯤꯅ ꯂꯨꯍꯣꯡꯕꯗꯨꯗꯤ ꯂꯨꯍꯣꯡꯈꯤꯗ꯭ꯔꯦ ꯁꯤꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯐꯨꯔꯥ ꯁꯥꯔꯝꯃꯤ ꯅꯤꯡꯊꯧꯅ ꯑꯁꯤꯕ ꯌꯥꯎꯕ ꯏꯃꯨꯡꯁꯤꯡꯗ ꯑꯋꯥꯕ ꯈꯖꯤꯛ ꯀꯣꯛꯅꯕ ꯃꯥꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯋꯥꯠꯄ ꯑꯗꯣ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯋꯥꯠꯇꯅꯕ ꯃꯑꯣꯡꯗ ꯁꯤꯟꯕꯤꯔꯝꯃꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯋꯥꯕ ꯈꯔ ꯃꯈꯩ ꯀꯣꯛꯅꯔꯤ ꯆꯍꯤ ꯍꯦꯜꯂꯛꯂꯕ ꯃꯔꯝꯅ ꯅꯣꯡꯃ ꯁꯤꯟꯉꯝꯕꯒꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛ ꯍꯧꯗꯣꯔꯛꯏ ꯂꯩꯁꯅꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯦ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯂꯗꯨꯅ ꯂꯩꯁꯅꯥꯒ ꯁꯤꯟꯉꯝꯕꯒ ꯂꯨꯍꯣꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯂꯩꯕꯥꯛ ꯑꯅꯤꯃꯛ ꯅꯨꯡꯁꯤꯅꯅ ꯂꯩꯈ꯭ꯔꯦ ꯑꯃꯗꯤ ꯏ ꯅꯥꯏ ꯇꯥꯕ ꯑꯁꯤ ꯑꯅꯥ ꯌꯥꯎꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯂꯩꯕꯥꯛ ꯑꯅꯤꯃꯛ ꯆꯥꯕ ꯊꯛꯄ ꯋꯥꯇꯅ ꯑꯋꯥꯕ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯑꯃꯗꯤ ꯔꯥꯖ ꯀꯩꯅꯥ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯐꯪꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ